ꯇ꯭ꯔꯥꯏꯅꯦꯕꯨ ꯀꯩꯅꯣ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯉꯁꯤꯗꯣ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯏꯅꯥꯎꯄꯤꯒꯤ ꯋꯥꯅꯤ ꯆꯤꯀꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯥꯔ ꯊꯥꯒꯠꯇꯕꯁꯦ ꯑꯇꯣꯞꯄꯁꯨ ꯀꯩ ꯍꯥꯏꯅ ꯊꯥꯒꯠꯇ꯭ꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯍꯧꯔꯁꯦ ꯁꯤ ꯆꯥꯕ ꯂꯣꯏꯕꯤ ꯍꯟꯕꯤꯗ ꯍꯟꯕꯤꯔꯣ ꯁꯤ ꯑꯩꯅ ꯑꯌꯥꯎꯕꯈꯩꯁꯦ ꯆꯥꯕ ꯂꯣꯏꯕ ꯁꯤꯕꯨꯗꯤ ꯆꯦꯂꯦꯟꯖ ꯅꯠꯇ꯭ꯔꯦ ꯆꯤꯛꯀꯟꯒ ꯆꯥꯛꯀꯁꯦꯀꯣ ꯍꯥꯟꯅ ꯆꯥꯕ ꯂꯣꯏꯕ ꯑꯗꯨꯝ ꯇꯥꯟꯅꯔꯁꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯦꯛꯇ ꯍꯧꯔꯒꯦꯀꯣ ꯂꯥꯏꯅꯤꯡꯒꯨꯝꯕꯗ ꯊꯥꯖꯜꯂꯨꯔꯦ ꯂꯥꯏꯅꯤꯡꯒꯨꯝ ꯊꯥꯖꯜꯂ ꯃꯇꯨꯡꯗ ꯆꯥꯕꯁꯤꯗꯤ ꯋꯥꯗꯔꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯩꯖꯤꯟꯖꯔꯦ ꯑꯗꯣ ꯑꯩ ꯏꯁꯀꯤꯟꯗꯤ ꯆꯥꯗꯦ ꯁꯦꯡꯅ ꯈꯟꯗꯣꯛꯆꯒꯦ ꯔꯦꯗꯤ 1 2 3 ꯆꯥꯛꯀꯗ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯖꯥꯠ ꯅꯠꯇꯦ ꯎꯛꯈꯤꯕꯅ ꯍꯥꯟꯕꯖꯥꯠ ꯆꯥꯛ ꯍꯥꯡꯉꯤꯅꯦ ꯑꯩ ꯂꯥꯏꯅꯤꯡꯒꯨꯝ ꯊꯥꯖꯜꯂꯕꯅꯤꯅ ꯂꯥꯏꯅꯤꯡ ꯑꯃ ꯊꯥꯖꯜꯂꯕꯅꯤꯅ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯕꯁꯤꯗ ꯁꯨꯝ ꯌꯥꯔꯦ ꯍꯥꯏꯔꯣ ꯑꯝꯇ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯏꯁꯦ ꯀꯥꯔꯛꯇ꯭ꯔꯕꯅꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒ ꯅꯥꯏꯗꯅ ꯆꯤꯛꯀꯟ ꯊꯣꯡꯕ ꯊꯣꯝꯖꯤꯜꯂꯛꯇꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯐꯥꯁ ꯕꯥꯏꯠ ꯅꯨꯡ ꯑꯝꯇ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯕ ꯑꯝꯇ ꯂꯩꯇꯦ ꯆꯥꯖꯔꯒꯦ ꯃꯣꯔꯣꯛꯇꯤ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯔꯦꯀꯣ ꯁꯥꯏ ꯈꯨꯁꯥ ꯁꯤꯁꯨ ꯀꯥꯡꯁꯨꯅꯤꯀꯣ 하면 뭐지? 뭐랑 잘 우먹어. 고민은 톰질라게 했다. 그럼 더 여기 하래? 안 나오래 아니 괜찮아. ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯇꯝ ꯀꯨꯏꯃꯟꯕꯒꯤ ꯆꯥꯕꯒꯁꯦ ꯍꯦꯜꯂꯛꯇ꯭ꯔꯕ ꯀꯩꯅꯣ ꯇꯧ ꯌꯥꯕ ꯑꯝꯇ ꯑꯩ ꯐ꯭ꯔꯤꯖ ꯑꯝꯇ ꯄꯨꯊꯣꯔꯛꯇ꯭ꯔꯥ ꯐꯨꯠ ꯊꯝꯃꯒꯗꯤ ꯌꯥꯏ 이거 가면돼 나 kan nem daw daw daw. 낸다와 야 코는 나이 애기 많이 지만 코는 던데 Ya hawri. 아하 나 이건데 하이브 같은 낭에 두절레르메 진짜 왜? 진짜 오늘 밀고 진짜 좋아 잘해 이거 먹어봐 야, 나 지금 이제 기술 싹 그러는데 국살라면 해. 만 한결. 아니 한도가 밤에 복사갈래 야 돼 아쌍 좀 해. 근데 이거
ꯂꯣꯏꯕ ꯉꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯥ ꯑꯩꯈꯣꯏ ꯐꯥꯁ ꯐꯨꯗ ꯑꯃꯨꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯐꯥꯁ ꯐꯨꯗ ꯆꯥꯕ ꯇꯝꯃꯤꯅꯦꯗ ꯌꯥꯝ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯅ ꯃꯌꯥꯝ ꯍꯦꯟꯒꯩꯗꯤ ꯏꯇꯣꯝ ꯅꯝꯃꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯦ ꯀꯅꯥꯝ ꯌꯥꯎꯂꯥꯛꯑꯔꯣꯏ ꯕ꯭ꯂꯣꯛꯇ ꯈꯔ ꯍꯥꯞꯄꯛꯀꯦ ꯃꯣꯏ ꯆꯥꯕꯩ ꯊꯧꯅꯤꯡꯕ ꯍꯥꯞꯄꯔꯣꯏ ꯃꯌꯥꯝ ꯅꯪ ꯁꯟ ꯊꯣꯡꯕ ꯆꯥꯒꯦ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯆꯦꯂꯦꯟꯖ ꯅꯠꯇꯦ ꯇꯧꯔꯤꯁꯦ ꯐꯥꯁ ꯐꯨꯗꯇ ꯆꯥꯕꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯕꯦꯁ ꯅꯪꯅ ꯍꯟꯖꯕ ꯂꯩꯏꯁꯦ ꯆꯥꯁꯤꯜꯂꯣ ꯂꯣꯏꯅ ꯅꯪ ꯍꯥꯟꯅ ꯅꯠꯇꯦ ꯅꯪ ꯍꯟꯖꯔꯣ ꯍꯥꯏꯕꯗꯤ ꯁꯤꯗꯁꯨ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯃꯊꯪ ꯚꯤꯗꯤꯑꯣ ꯐꯖꯅ ꯃꯥꯜꯂꯦ ꯆꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯤ ꯃꯆꯦꯁꯦ ꯈꯪꯗꯦꯕ ꯅꯝꯃꯤꯕꯅꯤꯀꯣ ꯆꯥꯛꯀ ꯆꯥꯕ ꯕꯤꯠ ꯂꯩꯇꯦ ꯏꯕꯦꯝ ꯃꯨꯛꯕꯥꯡꯒ ꯆꯥꯏ ꯊꯥꯡꯕꯗ ꯉꯥꯏ ꯆꯥꯛ ꯆꯥ ꯉꯝꯗ꯭ꯔꯦ ꯉꯝꯃꯔꯣꯏ ꯌꯦꯟ ꯆꯥ ꯇꯣꯛꯑꯣ ꯅꯝꯃꯛꯏꯕꯣ ꯑꯩ ꯁꯨꯃꯥꯏꯅꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩ ꯁ꯭ꯀꯨꯜ ꯆꯥꯗꯦ ꯁ꯭ꯀꯨꯜ ꯁꯧ ꯑꯃ ꯌꯥꯎ ꯂꯩꯔꯝꯃꯦ ꯆꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯊꯪꯒꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯥꯏ ꯌꯦꯡꯉꯣ ꯑꯩ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧ ꯌꯥꯔꯣꯏꯅꯣ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯉꯁꯤ ꯆꯦꯂꯦꯟꯖꯁꯦ ꯄꯠꯂꯦ ꯌꯥꯔꯦ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯐꯖꯅ ꯆꯥꯏ ꯈꯟꯖꯔꯝꯕꯅꯦꯕꯀꯣ ꯌꯥꯗꯦ ꯑꯗꯣ ꯁꯤꯅ ꯁꯤ ꯆꯦꯛꯑ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯁꯦ ꯈꯨꯠ ꯁꯥꯒ ꯊꯝꯕ ꯑꯝꯇ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯊꯝꯃꯣꯁꯦ ꯂꯣꯏꯁꯜꯂꯦ ꯑꯩꯗꯤ ꯆꯥꯛꯇꯤ ꯉꯝꯗ꯭ꯔꯦ ꯆꯥꯃꯣꯠꯅꯕ ꯑꯉꯥꯡ ꯃꯥꯜꯂꯦ ꯍꯩꯅꯗꯦ ꯌꯥꯝ ꯃꯌꯥꯝ ꯃꯐꯩꯗꯤ ꯂꯣꯏꯔꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯆꯥꯃꯤꯟꯅꯁꯦ ꯑꯗꯩ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ